Kwang naba natragana Kwang yamna stiff oiba sigidamakta lumbar practice ahumkha kati chalan khong ani ji konsinbiro o khongpa khu punna thambiro khutsa singsi interlock toraga khubak si pukki mathakta thamba yai natragana thabaki mathak natragana khubak si kokki makhada thamba aduga khuningsina leibaka thengna hangadaba sinatragana khutsi hakchangdagi kitang lapna smaina thamasu yai aduga aroibada khutsi lengjunggi mapada sandoga smaina khutki position mangasdagi ama isana nungaijabadu khallaga thambiro aigidi khutsa singsi interlock toraga kokki makhada smaina thamge tapna tapna khu ani ji kitang side animakta leithokna practice asi hobiro tapna round khara torba matungde angle ji kitang hengat piu habdi khu ji leibak lomda kitang naksina side animakta turn tawna practice adum continue tawbiro round khara torba matungda amuke hena khu ji leibak lomda naksina side animakta turn tawna adum continuous tawbiu aduga aroibada ngammagadi khu ji leibaka thengna side animakta turn tawna practice si adum continue tawbiu round khara tawraba matungda round amadi maintain tawbiro khu ani si amagi mathakta ama habi smaina tongan thamdabida khu amagi mathakta ama thambiro koksina atopa side phajana leithokpiro sida ngaklida kokta natraga mitlida naragadi koksi mayaida chumna adum thamasu yai smaina second manga tara normal breathing da maintain tawbiu side ama maintain torba matungda atopa side ta amuk habdi khu amadi koksi ona tainaba side ta phajana leithokpiraga normal breathing da second manga tara leibiro side animakta loiraga ngahaktang si position sida pothabiu sina kati chalan mathangda ardha pawan muktasana position asida khusa singsi interlock tawbiro aduga khugi makhada tapna paibiro aduga phaiganji puklomda yari makhai namdhabiro aduga amuk release tawba namdharani release tawrani namdharani thado-ani sidaisa khu naba mising khuda naragadi phaigangi makhada smaina pairaga tawsu yai phaiganji namdharani aduga amuk thadokpa namdharani aduga amuk thadokpa atopa khongji konjinba nungaite habdi tingthokpa ngamagadi atopa khongji tingthoaga sigi practice se tawbiu aduga tingthokpada naba khotpa leiragana konsilaga adum tawrasu yai smaina round khara isana ngamigai round manga tara traunga kun smaina tawrba matungda round amadi smaina namdharaga phaiganji puklomda namdharaga maintain tawbiro khungsa jingni mangda chingbiro stretch tawbada nungaite haragana khungsa jingji smaina normal da thambiu second manga tara maintain tawbiro aduga tapna thadoga atopa side ta muk chap manana tawgani ardha pawan muktasana asana si khwang nabada natana chaba tumdaba khong hamba yadaba bp wangba heart ki any problem leiba natragana diabetes anaba sing asidasu yamna kanai sumaina sab manana side animak tawbiro aduga aroibada ngamagadi round ama maintain tawba kawbiganu phaiganji puklomda namdhabiro aduga khongdonjina manglomda stretch tawbiro stretch tawbada nungaitragana khongdonji free da dum lehanbiu sumaina second manga tara khara leirba matungda release tawrga savasana ngaktang pothabiu savasanda khong ani tingthokpa nungaitragasu khongsi konsilaga sigi position sida relax tawba yai isagi apambani khong konsinba amadi tingthokpa ubak hakchanggi side ta thambiro ning amadi yanglen tapna thangatpiro aduga amu makhada lakpa mathak makha mathak makha smaina round manga tara tawbiro sigi practice asigi maming setu bandh asana masi khwang naba tanatana asthma naba
ꯊꯥꯏꯔꯣꯏꯗ ꯅꯥꯕ ꯃꯤꯒꯤꯁꯨ ꯌꯥꯝꯅ ꯀꯥꯟꯅꯩ꯫ ꯔꯥꯎꯟ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯔꯥꯎꯟ ꯑꯃꯗꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯉꯝꯗ꯭ꯔꯒꯅ ꯉꯝꯗ꯭ꯔꯦ, ꯁꯨꯃꯥꯏꯅ ꯁꯦꯀꯦꯟ 5-10 ꯅꯣꯔꯃꯦꯜ ꯕ꯭ꯔꯤꯗꯤꯡꯗ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯣ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯞꯅ ꯅꯤꯡ ꯑꯃꯗꯤ ꯌꯥꯡꯂꯦꯟ ꯃꯈꯥꯗ ꯂꯥꯛꯑꯅꯤ꯫ ꯈꯣꯡꯁꯤ ꯀꯣꯟꯁꯤꯜꯂꯒ ꯔꯤꯂꯦꯛꯁ ꯇꯧꯔꯁꯨ ꯌꯥꯏ, ꯅꯠꯇ꯭ꯔꯒꯅ ꯈꯣꯡꯁꯤ ꯇꯤꯡꯊꯣꯛꯑꯒ ꯔꯤꯂꯦꯛꯁ ꯇꯧꯔꯁꯨ ꯌꯥꯏ꯫ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗꯨ ꯇꯧꯕꯤꯌꯨ꯫ ꯁꯨꯃꯥꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯕꯥꯁꯟꯗ ꯃꯤꯅꯤꯠ 5 ꯅꯠꯇ꯭ꯔꯒ 10 ꯐꯖꯅ ꯄꯣꯊꯥꯕꯤꯌꯨ꯫ ꯅꯣꯡꯃꯗ 2ꯔꯛ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ꯫